Mirabai. Thank you. Ibadong pakhang mo na. Yay pare. Himalaya Manipur na yay pare. Bharat Imana yay pare. Yes. Kasi ay sayda Shillongda Union Home Minister Amit Shah ji ne, Jitendra ji ne, donor ki minister Kishan Reddy ne, adagi donor ki MOS BL Brahma ne punna amang nong po Bharat ki chief minister loy ne yaure shure. Chief secretary shure mayam do da ay nangi pausi tameba. Adagi ay nang smai na Mirabai na Mirabai Chanu na sir smai to ganay koy ahan Bharat ki Delhi hange adu silver medal ne na ay bakanda Amit Shah ji se haro man ke na ko Amit Shah ji sina mana magi mayam mana microphone bayar ka adu mase koy ki Bharat ki damakta chauba mai ba korai ba Mirabai ki damakta koy mayam hogalaga koy mayam khoba khurga mabu swagat tokjen torkana mayam do loina mana admai tawe aduka ikoi ki state ki side ki nangi lupa crore ma leire adagi nang usi railway da thabak ticket khom ba taholroi ticket khom ba taholroi Manipur da yamna maram saba afaba posama madu Union Home Minister na ingoda haigedori kasi evening meeting lai adano hojing nang kitang sakhan nge haigiroi surprise nang surprise doi ni aduna Amit Shah ji na horen ma ingonda maya mangda ma instruction togani Mirabai da si tau haiba ma aduga nang hana ki du ki di leiroi double chauba state ki da amma di pairani ejima ai sorry na yam nungaire nang Manipuri mayam puna mangna nangi damka saukhopsari aduga Bharat ki mayam puna mangna nangi damka saukhopsari aduga aigi side ki di nangi course mayam ade nangu si yorong na bohona bata mating pangi nangi alaman lady ba laikai ki supporter mayam club ki mayam ayam na thamoi seng lai moi bo appreciate tawe aduna nang ngasina loiba nate matang goal bhangi gadan ni Mana ko yes ay sir lady ya sir ki manata may have you open the sarju nang sa wahi kara hayo oh congratulations Thank you very much, sir. Thank you, sir. Congratulations, and I have already informed to the Honorable Union Home Minister. Today we together all the Northeast ministers along with the Union Home Minister. And the Union Home Minister and all the ministers were so happy and just they expressed happiness just within the meetings. Sir, thank you, sir. Like anything, Mirabai Chanu and you, mainly the coaches and the officials. Thank you very much, sir. Thank you. Mirabai, say something. Live in 5 minutes. yam nungngaiba mayam na Manipur da laiba mipung khudimang na ai gidamakta pray tawbiraga ngasidi silver medal phangbaga ai gidi yam nungngaiba yam haraubane Manipur se kaida lege na khangdaba mayam do ngasidi mayam na loina ma hangbire to yam nungai ai gi na su aduga mayam Manipur da laiba mipung khudimang paina Thagatpa phongdokjari yam chawa Thagatpa phongdokjari moi mayam gi minungsidagi ai ngasisi yoba ngam Yes, ngasi nangna yaurei si honaba kanba aduga isorgi ibadong pakang bagi Govinda ji ki thaujal amadi Manipur miyam gi Bharat miyam gi blessing duni mane aduna all the best. Thank you so much. Na iraga leiramage ko. Hoy 26 ta laktoy ne. Puda di ka man lakado ni khangdre do sidagi di 26 ta lani. Yare dangi ngairaga leirani akhoi miyam ko. Hoy. Thank you. Okay, all the best.